ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯃꯁꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯤ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯅꯦ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯄꯥꯅ ꯑꯃꯨꯛ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯂꯅꯤ, ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯍꯧꯒꯠꯆꯍꯧꯀꯣ꯫ ꯑꯁ ꯇꯜꯂꯤꯍꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯪꯍꯧꯗ ꯍꯧꯗꯣꯔꯦ꯫ ꯑꯩꯅ ꯁꯣꯝꯗ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯉꯤꯀꯥꯟꯁꯤꯗ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯄꯥꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯅꯪ ꯍꯧꯒꯠꯂꯝꯗ꯭ꯔꯕꯗꯤ ꯆꯩꯕꯤ ꯅꯤꯗꯅ ꯍꯧꯗꯣꯛꯄꯤꯕꯅꯤ, ꯌꯥꯗ꯭ꯔꯒꯅ ꯅꯄꯥꯒꯤ ꯈꯣꯟꯊꯤ ꯆꯥꯖꯕ ꯇꯥꯕꯅꯤ꯫ ꯄꯦꯜꯂꯕꯅꯤ ꯃꯤꯃꯤꯁꯥꯏꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯃꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥ ꯃꯁꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯤꯅ ꯌꯣꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯤ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯆꯥ ꯍꯥꯏꯁꯦ ꯅꯨꯡꯁꯤꯔꯤꯔ ꯅꯨꯡꯁꯤꯗ꯭ꯔꯤꯔ ꯈꯪꯗꯦ꯫ ꯅꯪ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ, ꯅꯄꯥ ꯍꯜꯂꯛꯂ ꯃꯥꯜꯂꯦ, ꯑꯩ ꯊꯣꯛꯂꯒꯦ꯫ ꯑꯁ ꯄꯦꯜꯂꯕꯅꯤ, ꯀꯣꯛꯇꯥꯡ ꯆꯤꯡꯗ ꯂꯃꯩ ꯆꯥꯛꯄ ꯃꯥꯟꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯑꯩꯁꯦ ꯀꯣꯏꯀꯧ ꯀꯧꯔꯛꯑꯅꯤ꯫ ꯄꯦꯜꯂꯕꯅꯤ, ꯃꯪꯒ ꯃꯪꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯃꯤꯁꯥꯒꯤ ꯃꯄꯥꯗꯣ ꯃꯁꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯄꯥꯒꯤ ꯃꯦꯃꯤꯁꯥ, ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ? ꯑꯧ ꯄꯥꯕ, ꯍꯧꯒꯠꯂꯦ, ꯑꯩ ꯀꯥ ꯂꯣꯏꯁꯤꯜꯂꯤꯌꯦ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯕꯨ꯫ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯗꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ, ꯍꯌꯦꯡꯋꯥꯏ ꯃꯤꯒꯤꯗ ꯂꯩꯈ꯭ꯔꯀꯥꯟꯗꯁꯨ ꯍꯩꯅꯕꯤ ꯑꯣꯏꯅꯕ꯫ ꯃꯦꯃꯤꯁꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯄꯥꯕ ꯅꯪ ꯐꯠꯇꯦ꯫ ꯏ, ꯀꯔꯝꯍꯥꯏꯅ ꯐꯠꯇ꯭ꯔꯤꯅꯣꯅꯦ? ꯃꯤꯒꯤꯗꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯗꯣ ꯊꯕꯛ ꯑꯝꯇ ꯇꯧꯍꯟꯗꯦ, ꯂꯨꯅ ꯇꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕ ꯅꯪꯗꯤ ꯑꯩꯁꯦ ꯊꯕꯛ ꯇꯧ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯅ ꯐꯠꯇꯦ꯫ ꯑꯩꯗꯤ ꯏꯆꯥ ꯏꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯉꯥꯡꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯍꯩꯍꯟꯅꯤꯡꯉꯦ꯫ ꯀꯦꯊꯣꯛꯅ ꯌꯣꯛꯂꯤꯕ ꯃꯈꯣꯏꯗꯣ ꯍꯌꯦꯡꯋꯥꯏ ꯋꯥꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯄꯥ ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕꯗꯤ ꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯏꯆꯥꯅ꯫ ꯍꯣꯏ ꯄꯥꯕ, ꯑꯗꯨꯗꯤ ꯑꯩ ꯆꯤꯟ ꯁꯦꯡꯉꯨꯒꯦ, ꯑꯗꯨꯒ ꯆꯥꯏꯊꯔꯒ ꯆꯥꯛ ꯊꯣꯡꯉꯒꯦ꯫ ꯀꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯋꯥꯗꯅꯕ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯖꯥꯅꯤ ꯄꯥꯕ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯃꯃꯥ, ꯅꯆꯥꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯀꯣ, ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯊꯨꯈ꯭ꯔꯕ ꯄꯣꯠ, ꯃꯤꯀꯨꯞ ꯑꯃ ꯐꯥꯕ ꯅꯠꯇꯦ, ꯍꯦꯛꯇꯗ ꯁꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯆꯥꯁꯤꯅ ꯃꯆꯤꯟ ꯈꯔ ꯌꯥꯎꯕꯅꯤ, ꯀꯗꯣꯝ ꯊꯣꯛꯀꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯃꯥꯡ ꯊꯣꯡ ꯊꯣꯛꯇꯅ ꯀꯗꯣꯝ ꯊꯣꯛꯅꯤꯒꯦ? ꯅꯪ ꯃꯁꯨ ꯑꯃꯨꯛ ꯀꯔꯟ ꯐꯨꯔꯤꯕꯅꯤꯅꯦ ꯍꯥ? ꯌꯥꯔꯦ ꯌꯥꯔꯦ, ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯔꯤꯛ ꯍꯣꯏꯗꯒꯤ ꯁꯦꯜꯗꯨꯝ ꯂꯧꯁꯤꯜꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯦꯃꯤꯁꯥ ꯁꯛꯁꯪꯗꯨꯗ ꯏꯁꯩ ꯉꯪꯗꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ, ꯈꯣꯡꯕꯤꯁꯤ ꯈꯥꯏꯕ ꯌꯥꯎꯔꯅꯤ, ꯃꯆꯜ ꯁꯨꯅ ꯃꯔꯨ ꯃꯔꯥꯡ꯫ ꯌꯥꯝ ꯊꯤ ꯍꯥꯎꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ? ꯏꯆꯥꯕꯨ ꯀꯔꯤ ꯊꯣꯡꯂꯤꯕꯅꯣ ꯍꯥ? ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯅ ꯏꯆꯥꯅ ꯊꯣꯡꯗꯧ ꯇꯧꯔꯤꯗꯨꯕꯣ? ꯍꯣ, ꯀꯣꯕꯤ ꯊꯣꯡꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯕꯗꯧꯅ ꯂꯦꯟ ꯅꯪꯂꯨꯔꯕ ꯀꯣꯕꯤꯁꯦ ꯊꯣꯡꯖꯤꯟꯗꯣꯏꯅꯤ, ꯍꯥꯎꯗꯣꯏꯖꯥꯠꯅꯤ, ꯈꯣꯡꯕꯤꯁꯤ ꯈꯥꯏꯗꯣꯏꯅꯤ꯫ ꯍꯥ, ꯀꯔꯤ ꯀꯣꯕꯤꯁꯦ ꯑꯩ ꯃꯥꯜꯂꯦ ꯍꯥꯏꯔꯤꯔꯣ ꯏꯆꯥꯒꯤꯁꯦ? ꯁꯨꯝ ꯃꯥꯟꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯁꯤꯗ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯅꯤ, ꯏꯆꯝ ꯆꯝꯅ꯫ ꯅꯆꯥꯅ ꯍꯥꯏꯕꯗꯤ ꯄꯥꯕꯒꯤ ꯀꯣꯛ ꯈꯤꯇꯪ ꯅꯠꯇꯕꯤ ꯇꯪꯈꯥꯏꯃꯨꯛ ꯇꯥꯡꯕꯗꯨꯒ ꯂꯦꯟ ꯅꯪꯂꯨꯔꯕ ꯀꯣꯕꯤꯁꯤꯒ ꯏꯆꯝ ꯆꯝꯅ ꯅꯆꯥꯅ ꯆꯥꯡꯗꯝꯅꯖꯕꯅꯤꯗ꯫ ꯄꯥꯕꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯁꯥꯎꯅꯤꯡꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ꯫ ꯍꯥ, ꯍꯣ ꯏꯆꯥꯅ ꯍꯥꯏꯕꯨ ꯏꯆꯥꯗꯤ ꯌꯥꯝ ꯐꯖꯩꯗ, ꯁꯅꯥꯕꯨꯟ ꯑꯀꯣꯞꯄ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯄꯥꯕ, ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯀꯩ ꯊꯕꯛ ꯇꯧꯒꯗꯕ ꯑꯣꯏꯅ ꯇꯧꯔꯨꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦꯕ꯫ ꯏꯆꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯈꯪꯂꯪ ꯂꯪꯊꯣꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯊꯣꯛꯈ꯭ꯔꯒꯦ, ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯖꯔꯣ, ꯈꯣꯡꯕꯤꯗꯤ ꯏꯄꯥ ꯆꯤꯛꯄ ꯉꯝꯃꯣꯏꯀꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯉꯥꯜ ꯃꯃꯥꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯃꯉꯥꯜꯅ, ꯃꯥ ꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯃꯥ, ꯄꯤꯌꯨꯗ꯫ ꯑꯩ ꯀꯔꯤꯅꯣ ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯪꯅ ꯅꯆꯤꯟꯗ ꯄꯛꯂꯦꯡꯗ ꯂꯦꯡꯉꯤꯗꯨꯅ ꯍꯥ? ꯆꯠꯊꯣꯛꯑꯁꯤ ꯑꯁ꯭ꯋꯥꯏꯗ, ꯑꯩ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯁꯦꯜ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯆꯧꯕ,
ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯗꯨꯕꯨ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯁꯤ ꯂꯩꯕꯥꯛꯇꯨꯗꯒꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯅꯄꯥꯗꯣ ꯂꯧꯔꯨꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯔꯛꯑꯅꯤ ꯃꯩ ꯇꯔꯥ ꯁꯝꯅꯗꯕꯤꯁꯦ ꯑꯃꯨꯛ ꯑꯁꯤꯅ ꯀꯩꯊꯦꯜ ꯊꯣꯛꯏꯅꯦ ꯊꯣꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯟꯕꯗ ꯃꯝꯃꯤ ꯍꯣ ꯄꯥꯕ ꯄꯤꯌꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯅꯦ ꯍꯩꯃ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦ ꯃꯁꯦ ꯃꯆꯤꯟꯁꯤ ꯃꯁꯤ ꯊꯨꯒꯥꯏꯒꯦꯗ ꯍꯦꯛ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯃꯆꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯃꯉꯥꯜꯒꯤ ꯃꯔꯨꯞ ꯁꯥꯌꯣꯟꯁꯨ ꯂꯥꯛꯂꯝꯃꯤ ꯍꯣ ꯏꯃꯥ ꯅꯥꯄꯪꯕꯤ ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯏꯃꯥꯒ ꯂꯥꯎꯅꯕꯁꯦ ꯍꯣ ꯄꯥꯕ ꯅꯆꯥꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯂꯣꯏꯅꯧ ꯍꯥꯏꯕꯅꯣ ꯅꯆꯥ ꯀꯞꯅꯤꯡꯉꯦ 이마, 그대로기 마토이도. 이따, 이마세 육시드 나오러면. 아이는 시어 비오 하이르가 나빠 시브 비오 하이에나 아이브 보리버네 바이보. 하이, 사연. 낭락 빠양 파레. 낭기나 따오 앙아오버세 아묵다 파질로. 이마, 이따 나이세 시어 비오 하이리네. 이마는 시란 도란 따레. 오, 아두 하이보 이래야. 아이디야 육시드 코이도 사우닝 노래다나. 아이세, 나 그렇다 티 하이르디 따나바 하이바 마야이 하이바니다. Natawa si Supura Gadhani. Laima masado on sinduna. Haya soba, sakyam saba budu, katan, suning daba. Silga like tima. Kaitil to eko, yum the gihendo kanuko. Asi hiram duna, laima kaitil toki. Yum sida, mama masa ani kakta layban. Laima na kaitil toklaga, manama sing yun duna. Ado dagi panglak paduna, imong pubani. Mangal madi, suni nom ni haibagi wakalga laybibanate. 나 뻥신을가 ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕ ꯌꯥꯕꯅꯤ ꯅꯄꯥꯡꯒꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯏꯃꯥꯁꯤꯅ ꯅꯣꯡꯃꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯔꯤꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯃꯤꯕꯣ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯈꯪꯅꯔꯤ ꯅꯨꯄꯤꯗꯣ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯧꯔꯗꯤ ꯃꯥꯏ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩ ꯌꯣꯏꯗꯣꯏꯅꯦ ꯑꯁꯤ ꯌꯥꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯋꯥꯏꯒꯦ ꯍꯥꯏꯕ ꯐꯤꯔꯣꯜꯗꯣ ꯄꯨꯔꯕ ꯅꯪꯕꯣ ꯑꯧ ꯄꯨꯔꯛꯑꯦ Katan suningdaba sakta asiga sel payo pakhanga susari yenindabana nupiduna nange sengma khanga kanda hundok piramadi pachane shagaliba sagado pungkai kai ni khangji hangdong lamboibana bebet saba phangongdabagi maongdani nangna lehongdoise adum kanda nangna sagaluba asa pumba kai aigi lambel asibu kadomdano kaina tahoidoni ni ha bit hat wayam nanganglu dupanam hoisibare adudi ayum chalugi ता खोई मुहैगी थबक लोइसिंदौब लई चलगे फजा फजा नुपीदो उनहौ मंगाल अवाइबा फिरोलदो सेतुना मेमिसा होइगी खुलदा लाक्तुना उन्नरी ता मंगाल नंगसे इपंग पंगजबा मीगा माली अदुगदी केदोरबा अइना सुम चिंगनबाई वानिदा हाइदिको ता मंगालगी मओंगसे ओइदबा ngang मानबा मा सुम यावबा हाइतारे इस अमान खुदिंग असुमनति होइसे अदो ता मंगालबु kadom chaluban seldo yamandana kophai kari haidana ningonda sandupan adudo sendoi matam sanum ta pisilaktrap adugi thauba sum chaluban ado kanam te sendoi piraktre ado nang musil ge yaw I kaigino aingonda musil ga ngai de sumang bunida yardi khara piram pathang lakpadi singbi sel khara habakpodo lamide tahulama yawramdre hankibada imagi saba yaba kege khara laiki yumda muk chaluraga sel muk lorubado kuirani tawbani hoise sel budi yawe maruki piramgena silaw aduga imagi sanabado laibikru sel di yam pai managa una kudengi sel di engonda gi dom law aina soidana singbini da parak tadana tawbani ngasi su sel do tahautrabadi nagonda kaisu hairui aisu yam ikai haijarini ada ikai rasu ikai ba thadoklaga hairi hoyare ai sakhrage tamanga su satpiro ado mathang lakpadadi irukra luzaraga lao sel komna bo hotna badhalake sel komna bo hotna bada humang manam ngakta ngairi wari sanaba phawba ngamdre aisang memisa magi thokpa khara ngangsilam laga satki ngangni ngangloi khangdabi memisa gi maongduda mangal ikairira gyanta da masinda sumna haise sibu ikaidoira natraga kaidodoi kairoide mina singba haijarabu aigi aibo sel phagi yumhalagi somda memisa mapadagi sel ni baba sel piyo haibani ai maru honnaba sel laitre haiba bema haying khoidu ngarang ipagi nakta nganggadawgi saru chal namadagi lawrusu imadi likpanina piyo yarawe talli
Karino napagi manakta nang ngarang-ngarang ngangiduna masigi labuk tharoy manbise amuk laini tawrise Nazase marup gunaba sel leitre piyu haribani khara pibikro Kariya ngarang da natro aingondagi nangbu maruki sel pini dina lawkibado Laurasu loikre aina pot laithokre Tawri siyenguni mase Sel sibu uda wada panbadong nang ubro ha Sel khasi khak haibagi bu adumai heta haine Imagi sel do aina sendo yawna singakani hairisi Bema ngai khoni nang haima Sauri ni tawrise poknaw di kaya man khri tawrise Isana marup hundaba sel piyu hairibsi kok piba kaidogi Isa simu sawalini nang khangde mapa laudana masa sisu pharoi dawri masin na marola makalliba aidi nungani marakta ha oire Nongmagi nungtil amadani memisado mata ayingbi hoida singju sana si haiduna laammi Kaino langlendi laktri ba Laktri maduma adum mondra leiramdoini Monbadadi kay hairuni pura thenguni Noi hainai do ai loi tai ko Taning tazau kaino Sida akaiba karimta yaude Monbabu monle haibani kaino Masidi ba ai nangga manabaga ngamjapo nate Adugi saruk manama singsa chamagi Ayingbi ko bi soina memisa do on sinduna Mimisa ta mangaldi kamdauria adum pau phaunari banatro phaunai nahan da su khongnang makhongda unarui langlen aikhoi memisa di marai bag yam phai laisari ngai da su nunga yai phaba awat pamta leitana leiri aduga yengwai lunga kan da su awat apa leitaba imungi mauni oidoise as khangde da nungai doira wa doira ayingbi na ita memya aido naha nongma thangnaba khulda phi thinba imaga satlui aduda yum awangba phajaba yum ama lehowe adu oiramni ta mangal hogi yumdo manasu khuldugi khwaidagi wangba yumdo moigini haidana hoi dumai haibani ado moi mayumdo yam phajahubra bima yam ti phajaya isidi sana ko nungdong phajai bima nangdi naraibak thambal satlabani nupa sumatom to poiba sel haire napti khai pairi bima khara tuna sinsinkro chalo he hauzik dai siangkradi aikhoi maga papagana ai hatke harakan ado yingbi nangidi hauzi kaya khangnarige aikhoi langlen budi hauzi phok lemjabi ni sarisi hoi bema yamba nate ani khaktani ataidi aina loi kapthokre khanba yaba khallaga ani khak thamauri ama soirasu amana soidana bana langlen bema nangna khalaga koisomu nazani Nongmagi numit amadasu mangal memisa amadi mata langlen makoi hom potphamda singju saram mangal Zasilu memisa langlen nangsu zasilu itomda sum saraga leiraba khangde langlen yarani da ta mangal aikhoi oi memisa na singju do phajana saw namita namdori amukta saw phangjadaba yamari ta mangal nangse sum hainaroi dori mi mamangsida langlen as memisa Nangi ngangni ngangoi khangdabado tawnuba mi kaini Adumai haibinu aigi memisada Aigai sugandi madi masagini sumai tum ngangjabani Aduna aidi kerim khande Ngayaki matung singju saba loiraduna ahumak haugatli Mangalgi haunabi sildi yaudana yauba sabado haure Mataudu khanglaba memisa khoidau sauningna Kaidaura nangi haunabi sil tauraba Khangdri dorisi tahurira natraga hobe thoklakpada kaurira Khangabani aina nangi nong Seine sel si leire Asumna memisana sel piramduna ahumdu potphamdudagi thoraklami Mangana yaudi yaukibani kamain tawinu khangdri dorisi Yare taningre nayum dankhro aikhoi si satkrake Yani asoi khwabu thilamki Yare thinbiranu nasakto yengingde Ligida mi pijaningdira kainom tawi nangsi Langlen as memisa nangsidi phajana ayu kaidorage Ta mangal adudi aikhoi manglaurage Ta mangal so phajana satlo Hoi lang memisa dudi ayu musalage Mangal su satkre lambidani memisa isaw langli Nongmata sel yauraga laudana adudi nati Kaurammiga taurega taningi khangdi khangde khajak majak ama yauri Chindana muktoiba sel ko pai kare kaina Paibana marulama sari Langlen Siyare da memisa mapa sana bi oiramni ado ngalingai ta mangal sia karamba mino do asingba makhangthokna ba tausi asingba do makhangladi kharasu nungai dana somda leima isau kanna langdi mahagi angang suning da baduna kadom satkhre
이마시나 까이텔 까키를 하이러디 이몽 망골가 사이리버세 카라노이 실라무다나 아도디 나떼 봄짜 핵사이드나 타나미 하이바니다 미기나 마사누파 뽑라가 누가이 하이 아두가 라이마 이기나 이사누파 파와 마마 뿌우다나 깝디다 카이 마빵가나 사무 묵사위 아이나 마시다 이시다 이사세 나나나 탐리바니도 솜다 망아 누가이보 와칼 까야 사가뚜나 юм다 상락람이 아싱무 누파 하이도 까남나떼 아이니 아이 마기 서우크르 따톡나가 하이앵와이 누가이니 레이바두니 아이나 빠미세 두나부 마토엄타 뽑비 셀파이비 티리니다 하이앵와이 파우바 Mangal lain hinggi haida athu matamda pusina ba tawde yade natradi aigi phibam sikhangdi ma soidna ai hundong ge harakani hai pokpada haraudaba sibada kapningdaba masa is nokphet ke tawradana masida isida monda yam nungai biri bu oire ko aikoi luwaw basya haure aikoi magi hongnabi se kari ai bu yong hanu bi maleba adusu asiba o mapa ai bu su lausin biro Nasa sinaibu asok yamna usitaba mapa nang leizaram labadi nasa sinaibu usita na tawribase tawramloi ko nanay nubi ang hingingdre nasa suningdaba siga ay kuy na laibang ngamlaroy ay musulang wala o mangal mamata na ba maongda kon karakalap na hayre ho ima ay karim tahay di haybani ima na siranturan bak na sagalaga adumay tawbodo nasa nungay sadi ay se namang nupi siyal pay bima tang nabakul dagi unaruy ni Maladi aikoy mungse nungaidoy ni ha kariba aina siranturan tabaneba adunga saina haiba kaidawge nangdi ay tanaba wado ngangba kaidawge haiba ni sawbang nangbo imaw haiba karamba angawbi no nangona yara iba nupido angawbi ganate masakayam phaskrajan ado masindi khra kali ngangni ngawai khra khangdi phare angawbi bu oidrido ima yang ware nang ngangnabada aduna thabak singse nang khra taw hawro chak loiraga ima da hairo ima nga hek hippuge ikoi ma se khadrak tawdi haye hoi da dubudi aigi mani dana aduna boisu sel paiba saraga nupi korisi khadrak tawraga numidangi matamni mimisa isau langni karino haibani saksang sida sak thongira natraga isau thongliro yam horkanu ko ima ai khoyosi pangsang sawninga isni ai hojik thasi thano hawribani Isabu kaidawragin isada kanana kari haire ipada hay ipa tawgi aigi naitom yawzabi isada kanana kari haire kaisu tawde thasi thano hawrai ni hai sono subiya isa makak yawbase pharoi dawri baba ima nabani thokro ai tomda ini somta langjagi chalo ai mama laune nasa na tan thura ikan sida tha adum yengusi nasa sono subi sina thokpa matawjarasa masina kadom thokadoino khangde sakmakna khongdrum mek maladana tawrishang hanu thangsida machai ni saulang isya thanaba themjin bigi di leite haunadana thokrai banida khangni adugi sauraga pangba manmado aroiba wa ma loisinagi aduna trikai aido thasi thano haunani nongnini amasu hokre ngasisu memisa amadi mangal unari memisa thabam to chatminarusi itum satpa yada tawri jahi phajilaga dawri sel pikhalakri basi nupi oibasida aina kan yekta haibasu ngamdab aduna nangna nasin khara phabanina nangna khara dhap masam ta tawbiu natradi aigi sel mangu tari kyam harokano aise maida netlaga aroiba ma hainarage khalaga yumdagi thoklai amta phatha go basi nongmada ai haidabani simatang ni nangsu mating pangbiba yai mangal na haiman badagi mimi sasu thajaduna mangal hoigi khulduda sel thoba lakminarami kayang waligi ta manga ai thengbadi yaro babagi maga nangang yaudore asi lambi muri sida janglaga leiri mangal wakhalda sumna khali khangdana ngasi dagidi mangal ai nungai radabani inakta makhongna thongna sel laklabani kayada laibak phagram mapok mangal ai ki mapokse sudana nungai dawrabani kaino ta mangal nangna angau phaidongna natom tamurum solaga no iduna nang sinong manomagi sum Jingnaba henjile nangna sumaina thabak ka chatminabasida itomta haifam khangdaba nunghaiba ma phawba adugi sumnokpanida kaya watlegi yawgadaba matam sisu ngak leradi mangkhrani aidi thengba yaro haisini yori sida lei asi haiduna sayon huigi yum tamna pusilaklami hanna wa melamlaba sayon su khangbana mataw hoi lakpa ubada thoklaktuna haima mangal ikoi madi aswai phawda thoki ngak ngai
ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯊꯦꯡꯕ ꯌꯥꯔꯣꯏ ꯐꯔꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯃ ꯉꯥꯡꯅꯗꯅꯗꯤ ꯍꯜꯂꯔꯣꯏ ꯃꯦꯃꯤꯁꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯦꯃꯤꯁꯥ ꯄꯥꯈꯠꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯃꯤꯠꯇꯤ ꯇꯥꯈꯤꯗꯧꯔꯦ ꯑꯩ ꯄꯥꯕꯒ ꯏꯃꯥꯒꯅ ꯆꯩꯔꯅꯤ ꯇꯥꯃꯉꯥꯜꯒꯤ ꯃꯤꯗꯣ ꯅꯣꯡꯃ ꯑꯣꯏꯅ ꯎꯅꯔꯒ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯅꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯝꯁꯤꯜꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯌꯨꯝꯍꯟꯗꯣꯏꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯇꯥꯃꯉꯥꯜꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯉꯝꯃꯣꯏ ꯁꯦꯜ ꯊꯧꯕ ꯆꯠꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯆꯦꯜꯂꯁꯤ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯌꯨꯝꯍꯟꯕꯗꯗꯤ ꯊꯦꯡꯉꯅꯤ ꯏꯃꯥ ꯄꯥꯕꯅ ꯁꯣꯏꯗꯅ ꯆꯩ ꯊꯥꯡ ꯇꯧꯔꯅꯤ ꯅꯪꯁꯨ ꯈꯜꯂꯨ ꯅꯃꯥꯟꯅꯕꯤꯒ ꯊꯕꯛ ꯆꯠꯄꯅꯦꯁꯨ ꯅꯠꯇꯦ ꯁꯤꯗꯒꯤ ꯌꯨꯝꯍꯟꯕꯗꯁꯨ ꯃꯇꯝꯗꯤ ꯌꯧꯈ꯭ꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯗ ꯆꯠꯂꯁꯤ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯩꯕꯗꯤ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯃꯉꯥꯜꯅ ꯅꯝꯗꯅ ꯃꯦꯃꯤꯁꯥꯕꯨ ꯆꯦꯜꯂꯝꯃꯤ ꯃꯦꯃꯤꯁꯥ ꯃꯉꯥꯜꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯑꯣꯏ ꯃꯥ ꯑꯩ ꯂꯣꯏꯔꯦꯗꯅ ꯃꯦꯃꯤꯁꯥ ꯑꯩ ꯂꯣꯏꯔꯦ ꯍꯥꯏ ꯑꯩꯗꯤ ꯂꯣꯏꯔꯦ ꯁꯦꯜ ꯄꯥꯏꯕꯅꯦ ꯈꯜꯂꯨꯕ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯤ ꯑꯩꯅꯗꯤ ꯈꯜꯂꯦꯕ ꯍꯣꯏ ꯏꯃꯥ ꯃꯥꯅ ꯂꯥꯏꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯦ ꯏꯁꯝ ꯁꯝꯖꯕꯤ ꯆꯤꯟ ꯈꯔ ꯈꯁꯤ ꯀꯟꯕꯤ ꯑꯩꯕꯨ ꯃꯥꯅ ꯂꯥꯏꯅ ꯁꯥꯟꯅꯔꯝꯃꯦ ꯃꯐꯝꯁꯤꯗ ꯅꯆꯥꯁꯨ ꯂꯩꯔꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄꯗ ꯌꯥꯎꯈ꯭ꯔꯅꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯃꯇꯝ ꯀꯨꯏꯅ ꯋꯥꯏ ꯇꯩꯕꯤꯗ꯭ꯔꯕ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯂꯩꯕꯥꯛꯁꯤꯗ ꯅꯆꯥ ꯄꯨꯊꯔꯒ ꯂꯩꯈ꯭ꯔꯣꯔꯥ ꯌꯥꯔꯦ ꯈꯔ ꯀꯞꯄꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯄꯟꯊꯨꯡ ꯌꯧꯔꯒ ꯍꯔꯥꯎꯅꯩ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯀꯞꯇꯅ ꯂꯩ ꯍꯦ ꯆꯤꯡꯊꯤꯕ ꯅꯔꯟ ꯂꯩꯇꯅ ꯂꯩꯕ ꯁꯥꯕ ꯅꯊꯨꯟ ꯈꯣꯡ ꯀꯥꯡ ꯇꯥꯕ ꯅꯪꯅꯁꯨ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯕ ꯐꯖꯩꯌꯦ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯌꯨꯝ ꯃꯌꯥꯝꯗꯒꯤ ꯅꯣꯏꯒꯤꯁꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯊꯤꯕꯨꯗ꯭ꯔꯣ ꯃꯣꯏ ꯀꯦꯝ ꯇꯧꯔꯒ ꯀꯣꯏꯕꯤꯕꯒꯤ ꯃꯍꯨꯠ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯀꯣꯏꯅꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯦꯃꯤꯁꯥ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛ ꯀꯞꯂ ꯃꯇꯨꯡ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯦꯃꯤꯁꯥ ꯍꯩꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯅ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯍꯣꯏ ꯆꯥꯔꯨꯔꯣ ꯏꯍꯦ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠꯐꯝꯒ ꯑꯃꯠꯇ ꯐꯝꯂꯝꯂꯔꯣꯏ ꯃꯦꯃꯤꯁꯥ ꯏꯉꯛ ꯉꯛꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣ ꯏꯃꯧꯅ ꯍꯩꯅꯗ꯭ꯔꯦꯕ ꯏꯃꯥꯁꯦ ꯅꯥ ꯈꯔ ꯇꯥꯊꯤꯕꯅꯤ ꯀꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯇꯥꯗꯕꯅꯤ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯃꯧꯗꯤ ꯉꯥ ꯅꯠꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯔꯤꯕꯁꯦ ꯑꯇꯩ ꯏꯟꯁꯥꯡꯗꯤ ꯍꯩꯅꯗꯦꯌꯦ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯤꯌꯦ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯌꯥꯔꯣꯏ ꯆꯥꯗ ꯂꯥꯛꯇꯕꯒꯤ ꯌꯥꯔꯣꯏ ꯈꯔ ꯆꯥꯒꯗꯕꯅꯤ ꯏꯃꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯍꯩꯅꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯩꯅꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯈꯔ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯊꯤꯜꯂꯛꯂꯝꯃꯤ ꯃꯦꯃꯤꯁꯥ ꯃꯥꯒꯤ ꯀꯥꯗ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯞꯂꯤ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯉꯝꯂꯣꯏ ꯑꯩꯁꯨ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯈꯜꯂꯝꯕ ꯀꯣꯏꯔꯛꯄꯒ ꯇꯥꯏꯌꯣꯟꯅꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯤꯡꯗꯨ ꯊꯤꯗꯕꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯂꯥꯡꯂꯦꯟꯅ ꯑꯗꯣ ꯇꯥꯃꯉꯥꯗꯣ ꯀꯩꯗꯧꯔꯝꯃꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅꯗꯤ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯌꯦꯡꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯆꯦꯟꯊꯣꯛꯎꯔꯒ ꯀꯞꯄꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯗꯣ ꯂꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯦꯟꯒꯦ ꯌꯥꯎꯅ ꯆꯦꯟꯕ ꯅꯠꯇꯦꯅꯦ ꯍꯧꯗꯣꯡ ꯃꯥꯟꯕꯤꯁꯥ ꯃꯥꯅꯗꯤ ꯀꯌꯥꯗ ꯃꯥꯅ ꯁꯦꯜ ꯊꯧꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯂꯨꯔꯒ ꯇꯞꯇꯅ ꯊꯦꯡꯍꯜꯂꯒ ꯑꯩꯁꯦ ꯆꯦꯟꯕꯤꯕ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯂꯥꯡꯂꯦꯟ ꯑꯗꯣ ꯐꯖꯅ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯃꯦꯃꯤꯁꯥꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯈꯨꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯝꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯋꯥꯏꯒ ꯇꯩꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯒꯁꯤ ꯄꯨꯊꯥꯗꯧꯕ ꯂꯩꯕꯥꯛꯀꯗꯣ ꯆꯦꯛꯈꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯝꯃꯦꯕ ꯃꯣꯏꯒꯤ ꯌꯨꯝꯗꯣ ꯃꯄꯨꯟꯁꯤꯁꯨ ꯂꯣꯏꯔꯛꯑꯅꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯌꯦꯡꯕꯤꯅ ꯃꯥꯟꯗꯦ ꯇꯥꯃꯉꯥꯜꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗꯧꯕ ꯉꯥꯡꯗꯧ ꯃꯤꯗꯤ ꯃꯥꯟꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯆꯤꯡꯅꯔꯗꯤ ꯊꯤꯗꯣꯛꯁꯤ ꯍꯥꯏꯕꯒ ꯅꯪꯅ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯃꯆꯥꯒꯤ ꯀꯥꯗ ꯊꯝꯕꯥꯜ ꯆꯪꯉꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯀꯞꯇꯅ ꯂꯩꯔꯗꯨꯅ ꯅꯄꯥꯅꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯏꯆꯥꯅ ꯄꯥꯝꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯕꯅꯤ ꯀꯞꯀꯅꯨ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯀꯩꯁꯨ ꯊꯤꯡꯂꯣꯏꯀꯣ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ
ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯁꯥꯕꯨ ꯂꯨꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯦ ꯂꯩꯇꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯏ ꯃꯔꯨꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅꯤ ꯅꯄꯥꯅꯗꯤ ꯆꯦꯜꯂꯨꯔꯗꯤ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯊꯣꯛꯈꯤ ꯃꯦꯃꯤꯁꯥꯅ ꯑꯩꯅ ꯁꯣꯝꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯁꯨꯛꯌꯥꯝ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯃꯥꯅ ꯏꯐꯝꯅ ꯁꯥꯟꯅꯔꯝꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯆꯥꯛꯏꯁꯦ ꯑꯌꯤꯡꯕꯤꯅ ꯌꯥꯔꯦꯁꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯃꯥꯁꯨ ꯅꯪ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯥ ꯃꯉꯥꯜꯗꯣ ꯅꯪꯅ ꯈꯔ ꯁꯦꯝꯗꯣꯛ ꯏꯅꯦꯝꯕꯣꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯑꯃ ꯉꯥꯡꯅꯤ ꯃꯥꯅ ꯑꯃ ꯈꯨꯝꯃꯛꯀꯅꯤ ꯀꯟꯅ ꯉꯥꯡꯗ꯭ꯔꯗꯤ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯊꯤꯡꯕ ꯉꯝꯗ ꯍꯧꯈꯤꯕꯅ ꯃꯦꯃꯤꯁꯥ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯑꯣꯏꯗ ꯄꯥꯗ ꯈꯔ ꯉꯥꯡꯂꯒ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯁꯨꯕ ꯌꯥꯕ ꯀꯔꯤꯅꯣ ꯁꯨꯅꯕ ꯇꯧꯁꯤ ꯅꯈꯨꯠꯇꯣ ꯅꯀ꯭ꯔꯥꯡꯗ ꯂꯣꯠꯁꯤꯜꯂꯒ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯗꯨꯗꯤ ꯇꯣꯛꯑꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯣꯟꯕꯤ ꯏꯃꯥꯁꯤꯅ ꯄꯨꯁꯤꯜꯂꯛꯄꯗꯣ ꯆꯥꯈꯤꯁꯤ ꯍꯥꯏꯕꯅꯤ ꯑꯥ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯧꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯌꯦꯡꯂꯒ ꯑꯩꯁꯤ ꯂꯧꯕ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯈꯛ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯏꯄꯥꯅ ꯅꯪꯁꯦ ꯁꯨꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯕ ꯉꯝꯂꯣꯏꯌꯦ ꯀꯝꯗꯧꯁꯦꯕ ꯍꯦꯟꯃꯜꯂꯤꯍꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯁꯥꯌꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯁꯣꯝꯗ ꯊꯥꯏꯅꯗꯒꯤ ꯁꯥꯒꯠꯂꯨꯔꯤꯕ ꯑꯁꯥ ꯃꯌꯥꯝꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯗꯨ ꯇꯥꯔꯦ ꯃꯔꯨꯝ ꯁꯨꯟꯖꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯄ꯭ꯔꯣꯛ ꯆꯥꯏꯕꯅꯤꯀꯣ ꯃꯦꯃꯤꯁꯥ ꯑꯩꯁꯦ ꯆꯤꯟꯈꯛ ꯀꯟꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯌꯥꯖꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯁꯤꯡꯕꯗꯨꯃꯒ ꯌꯥꯎꯕ꯭ꯔꯅ ꯈꯟꯕꯅꯤ ꯃꯗꯨ ꯈꯟꯕꯈꯛ ꯑꯣꯏꯔꯝꯃꯦ ꯁꯤꯡꯉꯝꯗ꯭ꯔꯦ ꯕꯨꯗꯨ ꯑꯣꯏꯔꯝꯃꯦ ꯌꯥꯔꯦꯁꯦ ꯄꯦ ꯉꯥꯡꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯈꯔ ꯄꯤꯔꯛ ꯅꯣꯡꯁꯤꯁꯨ ꯃꯪꯂꯤ ꯇꯧꯏ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤ ꯂꯩꯔꯨꯒꯦ ꯏꯁ ꯁꯨꯅꯤꯡꯗꯕ ꯅꯪꯅꯁꯨ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕ ꯍꯥꯍꯥꯌꯣ ꯆꯥꯅꯤꯡꯂꯗꯤ ꯊꯕꯛꯇꯨ ꯁꯨꯑꯣ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯔꯒ ꯍꯤꯡꯅꯤꯅ ꯂꯩꯔꯝꯂꯤꯕ ꯀꯣꯛꯇꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯈꯔ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥ ꯄꯥꯕꯗ ꯂꯣꯏꯅ ꯂꯤꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯏ ꯍꯩ ꯃꯤꯡ ꯈꯛꯇ ꯃꯉꯥꯜ ꯑꯣꯏꯕ ꯃꯉꯥꯜꯗꯤ ꯌꯥꯎꯗꯕ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯣꯏ ꯃꯥ ꯅꯆꯥꯅꯨꯄꯥꯗꯤ ꯂꯩꯇꯤꯌꯦ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯃꯧ ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯥꯒ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯅꯈꯣꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯛꯏꯕ ꯇꯞꯅ ꯉꯥꯡꯂꯒ ꯑꯃꯨꯛ ꯇꯥꯔꯣꯏ ꯍꯥ ꯏꯕꯨꯡꯉꯣꯕꯨ ꯉꯁꯥꯏ ꯂꯩꯇ꯭ꯔꯤꯟꯗ ꯄꯨꯊꯩꯌꯦ ꯐꯔꯦꯗ ꯀꯨꯃꯨꯠꯇ ꯆꯪꯈ꯭ꯔꯁꯪ ꯊꯥꯛꯄ ꯋꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯏꯍꯦ ꯋꯥꯈꯜꯅ ꯄꯪꯁꯥꯅ ꯁꯥꯒꯠ ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯝꯇ ꯇꯧꯗꯦ ꯂꯦꯇ꯭ꯔꯤꯟꯗꯒ ꯑꯝꯇ ꯄꯨꯊꯗꯦ ꯅꯆꯥꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅ ꯏꯅꯤꯃꯧ ꯀꯩꯅꯣꯝ ꯈꯟꯅꯗꯕꯗꯤ ꯌꯥꯔꯣꯏꯌꯦ ꯀꯔꯤꯕꯨ ꯈꯟꯅꯁꯤ ꯍꯥꯏꯔꯤꯅꯣ ꯅꯥꯄꯪꯕꯤ ꯑꯩꯅ ꯅꯣꯡꯃꯒꯤ ꯇꯦꯛ ꯄꯣꯠ ꯌꯣꯜꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯉꯥꯡꯂꯁꯨ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯄꯤꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯌꯣꯛꯄ ꯍꯩꯇꯕ ꯃꯃꯥꯗꯣ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯏꯆꯥꯁꯦ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯅꯪꯁꯨ ꯋꯥꯍꯜꯂꯦꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯇꯥ ꯃꯉꯥꯜꯁꯦ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯂꯅꯨ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯍꯜꯂꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯛꯅ ꯂꯥꯝꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯣ ꯌꯦꯡꯂꯁꯤ ꯀꯩꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯥ ꯑꯃ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯍꯅꯨꯕꯤ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯏꯃꯥꯒꯤꯕꯨ ꯀꯩꯅꯣ ꯅꯃꯧ ꯂꯩꯔꯤꯕꯁꯤꯗꯤ ꯅꯃꯧ ꯇꯧꯔꯛꯀꯦ ꯑꯣ ꯇꯧꯔꯣ ꯏꯆꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯅꯩꯈꯥꯏꯈꯤꯕꯒꯤ ꯏꯃꯧꯅꯃꯨꯛ ꯅꯩꯈꯥꯏꯔꯣ ꯁꯤꯅꯤꯅꯦ ꯈꯨꯂꯪ ꯂꯃꯟ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯏꯅꯤ ꯃꯧ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯎꯔꯁꯤ ꯃꯉꯥꯜ ꯐꯪꯗꯕꯗꯨꯗꯤ ꯉꯁꯤꯗꯒꯤ ꯄꯤꯖꯔꯔꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯉꯥꯜ ꯌꯨ ꯈꯔ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯂꯧꯕ ꯑꯩꯉꯣꯟꯗꯕꯨ ꯎꯁꯤꯠꯇꯕꯒ ꯇꯧꯔꯤ ꯃꯃꯥꯏꯗꯨꯗ ꯁꯦꯜꯅ ꯊꯣꯝꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯦꯜ ꯌꯥꯎꯗꯗꯅ ꯑꯗꯨꯝ ꯇꯣꯛꯏ ꯑꯩꯅꯗꯤ ꯅꯨꯄꯤ ꯃꯇꯣꯝꯇ ꯄꯣꯛꯄꯤ ꯃꯆꯤꯟꯒ ꯀꯕꯣꯛ ꯈꯔ ꯄꯣꯛꯄꯤ ꯑꯃ ꯂꯧꯁꯤꯜ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯁꯦꯜ ꯊꯨꯝꯁꯨ ꯋꯥꯠꯇꯅꯕ ꯑꯗꯨꯒꯗꯤ ꯑꯔꯤꯛꯄꯤ ꯑꯣꯏꯔꯝ ꯃꯃꯤꯡ ꯈꯛꯀꯤ ꯄꯥꯏꯕ ꯁꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯩꯗꯧꯅ ꯇꯧꯁꯤꯟꯅꯕ
ꯁꯨꯃꯥꯏ ꯇꯧꯅꯤ ꯈꯪꯖꯔꯝꯃꯗꯤ ꯄꯥꯈꯪ ꯑꯣꯏꯖꯔꯝꯗꯧ ꯗꯨꯝ ꯀꯥꯟꯗꯅ ꯍꯦꯟꯅ ꯅꯨꯄꯤꯅ ꯁꯦꯜ ꯄꯤꯔꯛꯏ ꯑꯗꯨꯁꯨ ꯑꯩꯅ ꯍꯩꯖ ꯁꯤꯡꯖꯕꯒꯤ ꯐꯪꯕꯅꯤ ꯍꯩ ꯑꯩꯒꯤ ꯅꯨꯄꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯥꯟꯕꯤ ꯂꯥꯎꯅꯦ ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯑꯦ ꯅꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯃꯨ ꯂꯥꯎꯅꯦ ꯇꯨꯒꯤ ꯇꯧꯏ ꯂꯩꯕꯥꯛꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯆꯦꯛꯈꯥꯏꯕꯕꯨ ꯍꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯩꯒꯤ ꯌꯨꯝ ꯎꯕꯗ ꯉꯛꯇꯅ ꯀꯞꯄꯗꯣ ꯅꯣꯛꯅꯤꯡꯉꯦ ꯃꯦꯃꯤꯁꯥ ꯃꯉꯥꯜꯗ ꯃꯈ꯭ꯋꯥꯡꯅ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯂꯝꯕ ꯃꯉꯥꯜꯗꯣ ꯃꯦꯃꯤꯆꯥ ꯅꯪ ꯁꯥꯎꯅꯣꯕ ꯁꯨꯝ ꯊꯥꯏꯅ ꯅꯪꯅ ꯀꯞꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯦꯕ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯐꯩ ꯐꯩ ꯇꯥ ꯃꯉꯥꯜꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅꯗꯤ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯌꯦꯡꯃꯛ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯡꯖꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏꯁꯨ ꯆꯦꯡ ꯋꯥꯟꯒꯗꯕ ꯁꯦꯜꯗꯣ ꯏꯃꯥꯗꯒꯤ ꯂꯧꯔꯒ ꯌꯨ ꯊꯛꯗꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯩ ꯍꯌꯦꯡꯃꯛ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯑꯩ ꯃꯦꯃꯤꯆꯥ ꯅꯪ ꯁꯥꯎꯅꯣꯕ ꯁꯥꯎꯅꯣ ꯃꯤꯅ ꯎꯁꯤꯠꯂꯛꯇꯕꯒꯤ ꯌꯨꯁꯤꯗꯤ ꯊꯛꯎꯕꯅꯦꯕ ꯑꯩ ꯇꯥꯗꯦ ꯃꯦꯃꯤꯆꯥ ꯍꯌꯦꯡꯗꯒꯤ ꯑꯩ ꯏꯃꯥꯗꯒꯤ ꯁꯦꯜꯒ ꯑꯝꯇ ꯅꯤꯖꯔꯔꯣꯏ ꯅꯤꯔꯝꯕ ꯊꯣꯛꯑꯕ ꯑꯩ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯁꯤꯗ ꯄꯨꯊꯕ ꯑꯣꯏꯖꯒꯦ ꯁꯤꯁꯨ ꯇꯥꯗꯦꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯇꯅꯤ ꯃꯉꯥꯜ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯤꯃꯤꯁꯥ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯧ ꯃꯤꯃꯤꯁꯥ ꯎꯕ꯭ꯔꯣ ꯍꯥꯏ ꯃꯤꯅꯨꯈꯥꯡ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯁꯤꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ ꯍꯥꯏ ꯐꯠꯇꯕ ꯃꯆꯥ ꯃꯃꯥ ꯑꯣꯠꯄ ꯃꯆꯥ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯍꯧꯔꯣꯀꯣ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯃꯤꯃꯤꯁꯥ ꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯇꯨꯗꯨꯕꯨ ꯑꯩꯅ ꯂꯣꯠꯁꯤꯟꯕ꯭ꯔꯥꯅꯦ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯦ ꯉꯥꯡꯂꯛꯀꯅꯨ ꯍꯛꯆꯥꯡꯒ ꯉꯝꯗꯕꯅꯦ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯀꯩꯊꯦꯜꯒ ꯑꯝꯇ ꯀꯥꯔꯣꯏ ꯑꯩ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯖꯥꯠ ꯏꯁ ꯏꯀꯨꯏꯅꯦꯝꯗ ꯑꯩꯒꯤ ꯋꯥꯔꯤꯒ ꯂꯣꯏ ꯂꯤꯔꯝꯃꯗꯤ ꯇꯧꯅꯤ ꯏꯀꯥꯏꯈ꯭ꯔꯅꯤꯗ ꯍꯪꯂꯨꯈꯤꯒꯦ ꯃꯉꯥꯜ ꯃꯦꯃꯤꯁꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯌꯨꯛꯁꯤ ꯂꯥꯛꯏꯗꯤ ꯏꯃꯥ ꯃꯦꯃꯤꯁꯥꯕꯨ ꯃꯥꯗꯤ ꯂꯥꯛꯇꯦꯅꯦ ꯅꯕꯥꯅꯤꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯔꯨꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯗꯦꯗ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯌꯥꯅꯤ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯅꯣꯏꯁꯦ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯦꯡꯁꯤ ꯍꯥꯟꯅ ꯏꯆꯦꯗꯨꯅ ꯌꯨꯝ ꯄꯨꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤ ꯆꯪꯗꯅ ꯏꯆꯦꯗꯣ ꯄꯣꯊꯥꯍꯟꯕ ꯌꯥꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯏꯆꯦꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯗꯨꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯃꯆꯥꯅꯨꯄꯥ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯁꯣꯟꯕꯤ ꯅꯃꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯅꯣꯏꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯪꯗꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨꯅꯤ ꯐꯤꯕꯨ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯒꯦꯔꯥ ꯑꯃꯕꯨ ꯇꯧꯔꯒ ꯃꯅꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯁꯤꯟꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯇꯩ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯏꯆꯦꯗꯨꯕꯨ ꯑꯣꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯕꯥꯅꯤ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯔꯣ ꯑꯩꯈꯣꯏ ꯏꯃꯥꯏꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯒꯤꯅꯤ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯉꯁꯤ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯅꯌꯥꯒꯤ ꯃꯐꯝꯗ ꯏꯊꯤꯜ ꯑꯃ ꯄꯤꯕꯒꯨꯝꯅꯁꯨ ꯐꯥꯎꯏ ꯃꯇꯝ ꯀꯨꯏꯅ ꯋꯥꯍꯟꯗꯨꯅ ꯂꯥꯛꯂꯕ ꯏꯃꯥꯕꯨ ꯉꯁꯤꯗꯒꯤ ꯃꯆꯥ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯏꯐꯝꯗ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯦꯃꯤꯁꯥꯒꯤ ꯃꯔꯥꯜ ꯀꯔꯤꯝꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯗꯨꯅ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯌꯦꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤ ꯅꯄꯥꯒ ꯑꯩꯒꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯨꯝꯕ ꯅꯕꯥꯅꯤꯗ ꯅꯤꯡ ꯄꯥꯅꯕ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯦꯗꯣ ꯃꯥ ꯃꯁꯥꯅ ꯍꯥꯟꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯁꯨꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯣ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤ ꯁꯥꯕꯤꯔꯗꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯁꯦ ꯃꯥ ꯃꯁꯥ ꯈꯪꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯋꯥꯕ ꯈꯪꯗꯨꯅ ꯍꯦꯟꯅ ꯏꯃꯥ ꯄꯥꯕꯅ ꯑꯃꯨꯛ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯕꯗꯣ ꯅꯆꯥ ꯄꯥꯝꯗꯦ ꯃꯉꯥꯜ ꯁꯥꯌꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯥꯛꯏꯗꯨꯅ ꯁꯥꯌꯣꯟ ꯑꯩꯁꯨ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯣ ꯊꯥꯏꯅ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯒ ꯉꯁꯤꯅꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩꯃꯨꯛ ꯄꯪꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ ꯑꯩꯒꯤ ꯏꯔꯜꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯔꯜ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯃꯤꯅꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯁꯣꯟꯕꯤꯁꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯨ
ꯃꯐꯝ ꯈꯪꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯇꯧꯕꯁꯦ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯃꯐꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯈꯪꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯌꯣꯛꯂꯛꯄ, ꯏꯃꯥꯒꯤ ꯑꯋꯥꯕ ꯈꯪꯗꯅ ꯑꯩꯅ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯕ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯌꯥꯔꯁꯦ, ꯀꯩꯝꯇ ꯈꯜꯂꯨ꯫ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯏꯇꯥꯎꯅꯕꯨ ꯌꯥꯎꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛꯇꯣ ꯌꯥꯎꯅꯕ ꯑꯩ ꯍꯥꯏꯅꯒꯦ꯫ ꯑꯩꯗꯤ ꯏꯇꯥꯎꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯒ ꯊꯥꯖꯗꯦ꯫ ꯏꯁꯣꯔꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯉꯥꯜ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯃꯥ ꯍꯧꯒꯠꯂꯣ꯫ ꯕꯦꯝꯃ, ꯑꯩꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯖꯥꯠ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯅꯤꯡꯕꯅ ꯋꯥꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯣꯛꯈꯤꯕꯅꯤꯅ ꯌꯨꯝꯗ ꯂꯩꯁꯤꯟꯕꯁꯦ ꯍꯩꯅꯗꯦ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯏꯄꯥꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯩꯃꯒꯤ ꯃꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯇꯥ ꯁꯥꯌꯣꯟ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦꯅ ꯍꯥꯏꯅꯍꯧꯏ꯫ ꯆꯠꯇꯣꯏ ꯇꯧꯍꯧꯏ꯫ ꯏꯆꯥꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏ ꯇꯧꯍꯧꯋꯦꯕ꯫ ꯃꯥꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ? ꯏꯃꯥ, ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯈꯔꯁꯨ ꯑꯋꯥꯕꯗꯣ ꯈꯪꯍꯟꯗꯧꯅꯤ꯫ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯒꯤꯅꯤ ꯉꯁꯤ ꯇꯥ ꯃꯉꯥꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤ꯫ ꯑꯩꯗꯤ ꯐꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ, ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯃꯁꯛ ꯈꯪꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥ ꯃꯉꯥꯜꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯒꯤ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗꯦ꯫ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯤꯡꯁꯨ ꯇꯥ ꯃꯉꯥꯜꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯁꯣꯝꯗ ꯄꯥꯕꯅ ꯇꯥ ꯃꯉꯥꯜꯒꯤ ꯐꯅꯕ ꯁꯤꯟꯕꯤꯒꯦ ꯍꯥꯏ꯫ ꯑꯩꯅ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯆꯗꯨꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯑꯩꯅ ꯄꯥꯝꯃꯤ꯫ ꯏꯃꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯆꯥ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯁꯠ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯨꯝꯊꯣꯛꯄꯤꯅꯕ ꯏꯃꯧ ꯂꯥꯛꯑꯦ꯫ ꯂꯩꯃ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯁꯤꯍꯧꯔꯁꯤꯔ ꯈꯪꯗꯦ ꯏꯃꯧꯅ ꯑꯣꯠꯇ꯭ꯔꯤꯉꯩꯗ꯫ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ, ꯃꯅꯦꯝꯅ ꯃꯧ ꯑꯣꯠꯄ ꯌꯥꯝ ꯇꯧꯅꯩ꯫ ꯑꯗꯨꯅ ꯇꯧꯔꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯕꯨ ꯂꯥꯏ ꯅꯤꯡꯉꯨꯔꯁꯤꯔ ꯈꯪꯗꯦ꯫ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯏꯅꯦꯝ ꯅꯥꯄꯪꯕꯤ, ꯑꯩꯗꯤ ꯑꯗꯨꯝꯅꯒ ꯇꯧꯖꯔꯣꯏꯌꯦ꯫ ꯏꯃꯥ ꯏꯄꯥꯅ ꯅꯤꯡꯊꯤꯅ ꯌꯨꯝꯕꯥꯜꯂꯣꯟ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏ꯫ ꯃꯅꯦꯝ ꯑꯣꯠꯇꯧꯕꯤ ꯃꯧꯒ ꯑꯣꯏꯖꯔꯣꯏ꯫ ꯆꯤꯟꯕꯨꯗꯤ ꯈꯔ ꯀꯟꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯂꯕ꯭ꯔꯣ? ꯆꯥꯛ ꯊꯥꯡꯗꯣꯔꯛꯀꯦ꯫ ꯅꯪꯗꯤ ꯉꯁꯥꯏ ꯃꯥꯡꯍꯧꯔꯗꯥꯏꯅꯦ? ꯀꯦꯀꯨ ꯂꯣꯠꯄꯅꯤ꯫ ꯊꯤꯕꯤꯔꯛꯅꯕ ꯂꯩꯇꯗꯅ ꯏꯇꯣꯝꯇ ꯀꯦꯀꯨ ꯐꯣꯡꯖꯔꯦ꯫ ꯏꯃꯥ, ꯉꯁꯤ ꯅꯆꯥꯅ ꯑꯍꯥꯟꯕ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟꯅꯤ ꯁꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯕ? ꯃꯥꯏ, ꯉꯝꯖꯔꯣꯏ꯫ ꯑꯩ ꯄꯥꯏꯕꯒ ꯉꯝꯖꯔꯣꯏꯀꯣ꯫ ꯍꯨꯔꯥꯜꯂꯛꯄ ꯁꯦꯜꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯦ꯫ ꯏꯃꯥꯁꯤꯗꯤ꯫ ꯑꯉꯥꯎꯕ, ꯏꯃꯧꯅ ꯅꯪ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯇꯝꯃꯤꯅꯦ꯫ ꯃꯗꯨꯗ ꯅꯃꯥ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕꯔꯣ? ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯦ꯫ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯆꯥꯅꯤ꯫ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕ ꯈꯪꯍꯟꯗꯅ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯅꯆꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯅꯤ꯫ ꯏꯃꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯅꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ, ꯌꯥꯔꯦ ꯇꯣꯛ꯫ ꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯤꯗꯒꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯆꯥ ꯅꯃꯧ ꯂꯩꯅ ꯏꯃꯥꯅ ꯀꯔꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯀꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯉꯥꯜꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯑꯩꯈꯣꯏ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯃꯧ, ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ꯫ ꯀꯅꯥꯅꯣ ꯂꯥꯛꯏ? ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯅꯣ ꯏꯃꯥ? ꯇꯨꯃꯤ ꯂꯩꯌꯨꯅꯦ ꯅꯪꯕꯣ꯫ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯅꯍꯥ ꯄꯪꯕꯤ ꯑꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦꯅꯦ ꯏꯆꯥꯕꯤ ꯅꯪꯕꯣ꯫ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦꯁꯤꯗꯤ꯫ ꯕꯦꯝꯃ, ꯏꯕꯨꯡꯉꯣꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯀꯧꯊꯣꯔꯛꯎ, ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯍꯣꯏ ꯄꯥꯕ, ꯆꯥꯛꯀ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯨꯀꯣ꯫ ꯏꯃꯧꯒ ꯏꯕꯥꯅꯤꯅ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯗꯣ ꯊꯣꯛꯅ ꯐꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩ ꯅꯣꯏꯒꯤ ꯍꯥꯞꯅꯕ ꯍꯦꯛꯎꯒꯦ꯫ ꯌꯥꯅꯤ ꯏꯆꯦ, ꯇꯞꯅ ꯍꯦꯛꯁꯦ꯫ ꯑꯣ, ꯌꯥꯏꯗ, ꯅꯈꯨꯠꯃꯛꯅ ꯍꯦꯛꯀꯦ ꯍꯥꯏꯔꯁꯨ ꯍꯦꯛꯆꯧꯗ, ꯀꯥꯏꯗꯦ꯫ ꯄꯥꯕ, ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯔꯦ꯫ ꯏꯄꯥ, ꯏꯆꯥꯗꯨ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯟꯗꯛ ꯃꯔꯛ ꯏꯄꯥꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫
ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯆꯥ ꯏꯌꯥꯒꯤ ꯃꯤꯡꯗ ꯀꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯏꯄꯥꯅ ꯃꯤ ꯊꯝꯗꯨꯅ ꯁꯦꯟꯅꯍꯟꯕ ꯀꯌꯣꯛꯁꯪꯗꯨꯁꯨ ꯅꯪꯅ ꯌꯦꯡꯁꯤꯜ꯫ ꯏꯄꯥ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯔꯒꯦ꯫ ꯑꯗ ꯏꯛ ꯑꯥ ꯇꯧꯔꯅꯣ, ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯑꯃꯅ ꯂꯩꯇꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯅꯣꯏꯗ ꯅꯃꯥ ꯄꯥꯜꯂꯒꯦ ꯇꯧꯕꯅꯤ, ꯑꯗ ꯏꯆꯥ ꯑꯁꯤꯅ ꯏꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯂꯩꯕꯒꯤꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯣꯀꯣ꯫ ꯃꯦꯃꯤꯆꯥꯅ ꯅꯔꯥꯏꯕꯛ ꯐꯕꯒꯤ ꯑꯩ ꯊꯦꯡꯅꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯗꯤ ꯈꯨꯗꯣꯝꯕꯤꯗ ꯍꯨꯔꯨꯔꯨ ꯎꯪꯉꯒ ꯏꯃꯥꯒꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯆꯠꯈꯤꯗꯧ ꯃꯤꯅꯤ꯫ ꯅꯪꯁꯦ ꯑꯩ ꯐꯕꯒꯤ ꯐꯕꯅꯤꯀꯣ ꯅꯪ꯫ ꯊꯝꯕꯥꯜꯅ ꯃꯁꯤ ꯃꯄꯨꯔꯣꯏꯕꯗ ꯅꯪ ꯀꯥꯏꯅ ꯍꯥꯏꯅꯦ, ꯃꯤꯅ ꯇꯥꯔꯒ ꯅꯃꯥ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯂꯩꯃꯅ ꯍꯩ ꯀꯩꯅꯣ ꯊꯝꯕꯥꯜ, ꯅꯪꯅ ꯑꯩꯒꯤ ꯏꯅꯦꯝꯗ ꯐꯨꯔꯤꯕꯗꯣ ꯏꯃꯧ ꯐꯨꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯅꯈꯨꯠꯅꯅꯦ ꯁꯦꯠ ꯐꯥꯎꯕ ꯊꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯕꯣꯇꯣꯟꯅ ꯁꯤ ꯃꯉꯥꯏ ꯀꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯏꯃꯨꯡ ꯑꯅꯤꯅꯕꯨ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯣ? ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ꯫ ꯑꯃꯅꯁꯨ ꯑꯃꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯅꯔꯣꯏꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫